Kuki Students Organization KSO AMASUNG Kuki Zo Women's Forum Delhi and NCR na SHINDUNA ngarang New Delhi gi JANTAR MANTAR da protest ama PANGTHOKPAGA LOINANA Kuki Shing gi Oiba Union Territory ama Legislature Yaona Manipur Dagi Pigadabani HAINA demand TOUKHRE Protest adu da yaukiba Kuki Zo tribe singna hauzik Manipur da thokliba irang asi loishindriba fauba makhoi Manipur da hanba ngamloi haiba kholau sing lauke nongthombam birenna Chief Minister from dagi resign taukiba asesu makhoi na taliba separate union territory ki demand asi nathainaba hotnabane hauzik Manipur da oriba fibam asi hanagi Chief Minister nongthombam birenna thokhanbani hainasu khongjeng loisingna mahaki mathakta yaningdaba phongdokhe Khongjang aduga mari leinana khongjang loisingna Kuki Zo tribe sing anganba matamdagi hauna achumba wayel fangdana wana khangduna lakpana masigi damak political solution ama puraknaba demand kaya yauba Charol Singh Prime Minister amasung Union Home Minister gi office ta pisingani hainasu phongdokli Indian Union da hek yaurokpadagi Kuki Zo tribe ase hanthana yengbibagi awaba kaya mayoknaduna lakli Leibak asida masak thokpa thabak thoram kaya da mateng pangduna lakliba kanglup ase lengakna nathaituna thambiduna lakli Manipur gi hauzik oriba lairiba administrative machinery singda makhoi gi punsi ngakpiba amate kanbiba ngamdre maramaduna makhoi gi demand di tokhaiba administration ama thamduna legislature ga loinaba union territory ama sembani separate administration nataba atai lambi amata Kuki Jo Singh oinadi leite haina phongdokhe Khongjang loi sing na athuba matamda Kuki Zo gi separate administration semnaba kangloba singak senaba lamgi right cultural heritage amate linguistic identity ngaknaba roadmap semnaba committee ama semgadabani masina government of India na Manipur da luraba situation issue ase loishin baka loinana amaga thajanaba leihanduna ingtappa purakpasu ngamgani haina hairi Kuki Zo gi village volunteer sing faba yaroi aduga center na makhoida attack torokpadagi mapung fana ngak sengadabani haibagi thajaba pitriba fauba khutlai su thadokloi Kuki Zo gi mi sing ase ngak senba makhoibu tek da kaidana thambodagi Manipur gi territorial boundary ngakpana hena maru oirabra aduga Kuki Zo na ngasi fauba thengnariba awaba kaya se kokhanaba Indian Parliament na ngamlaroidra haina su hanglakli